Maroiba pau Manipur amadi Manipur gi wang madanga si Patriots Day gi thoram paksana pangthoknare state ki thakta governor na luchingduna ikai khumna vote khre Maithirani khangna ireibak iramdam kannaba thawaina pontha pikhiba thauba singna thambiramba ireibak iramdam kannaba aikoi punna leminasi haina hanagi chief minister and Biren haikre Amade ngasi thoramasina tungi lakadaba generation khudingmakta mama lebak punuksibagi hul adu phawhannaba thoramni haina MPCC gi president ke Megachandran haikre Kurumjari ISTV ki pau miyang tabiri basing butaram naukjari hauji pau santhorang pijari Jamaga kuntra mari raksuba marebak ningba athauba singi numit Patriots Day thoram ngasi Manipur amadi Manipur gi wangmagi mafam kayada pangthoknare Manipur gi oiba thoram state lengak na sinduna ngasi governor AK Bhalana luchingduna mama lebak ki damak thawaina pontha pikraba Tikendrajit amade Thangal General gi mafamda leisu katuna ikai khumna vote khre Ayuki matamda governor AK Bhalana luchingduna hijam yaicham patta leiba Bir Tikendrajit ke aroiba mathau mangam pangthokiba mafamda leisu katuna ikai khumna vote ke Thoram aduna hanagi chief minister and Biren amadi atai MLA sing police amadi civil ki makok thongba kayana saruyake Manipur Rifles ki personnel singna gun salute pikhi Tungda konung mamangda leba Thangal General gi mafamda su governor na luchingduna leisu katuna ikai khumna vote ke thoramadu da hanagi chief minister and Biren amade MLA sing police amade civil ki makok thongba sing su sarugya ke Manipur Rifles ki personnel singna gun salute pikhi Hanagi chief minister and Birena Pangmising the Pongdo Kibada, Maitirani Khangna, Ireibag Iramdam Kanab Honabada, Nongna Tawaina Pontapi Kiba, Atauba Sing the Tambiramba, Ireibag Iramdam Kanaba, Ekoi Puna Leminasi, Popular Government Amalaitrabasu, Atauba Sing the Chatlamba, Mareibag Maram Damgidamak, Katok Pagilik Lamda, Kaidan Chatli Haiki. Adu mai pai pusing na thamamba, thambiramba, lamdam. Iramdam se koi amato na punsulga politically rajniti gi oiba dal gi oiba mamage khenaba ideology mayam am lerga so leba ki issue da amato na punsulga ima leba sebo kanbang amna ba duga inga singna koi punna nungsi chanana leiba ngamna ba khonna mina ba praja mayam da gi ngasi gi miss da sajong nijari ai koi hoji mak ai koi popular government later basu ai koi MLA sing I am honorable governors, lady bureaucrat officers sing a contact or can a honababa, they back to the Sandy Puronaba, honori, Aduga, Makatana, Honaki Gani, Haidani, and they
मणिपुर प्रदेश कांग्रेस पार्टी नसु इम्फाल की कांग्रेस भवन दा पैटर्स डे की थौरम पांगथोखरे थौरम अदुगदा एमपीसीसी की प्रेसिडेंट के मेघचंद्रन लुचिंगदुना बेटी कैंडिडेट पावना ब्रजवासी अमदी थंगाल जनरल की फोटो दा लैसु कत्तुना इकाई खुमनबुटके थौरम ग मरी लैनाना एमपीसीसी की प्रेसिडेंट के मेघचंद्रना ngasi की थौरम असिना तुंगी लाकदबा जेनरेशन खुदिंगमक्ता ममा लेबाकपु नुंगसिबकी इहुल अदु फावहनबगा लोइनाना मतम चुप्पदा ममा लेबाकपु नुंगसिबा फावहनबा चाही खुदिंगी पांगथोकपा थौरमने हंदक पार्लियामेंट पास तौखिबा बजेट मणिपुर की ओइना पेनिंगाई ओइबा बजेट अमदी ओइखिदे हंदक की बजेट असिदा लमदम असिकी मियाम मरु ओइना आईडीपी सिंगी ओइनादी पेनिंगाई ओइबा बजेट अमदी ओइखिद्रे प्रेसिडेंट रूल लैरिबा सेंट्रल गवर्नमेंट ना लैंगाकपा मतम असिदा हंदक की बजेट असिदा लमदम असिकी मियामना आशा कया तौरंबा अदुगी ओना तैनबदा लाकली जीएसटी अमेंडमेंट की मतांगदसु बॉर्डर एरिया दा लैरिबा मणिपुर ददी अदुकी मतिक सोहले वन नेशन वन टैक्स की मखादा मेनलैंड इंडिया के अचौ अचौब स्टेट सिंगा अपिकपा मणिपुर स्टेट का चप मानना येंगबा मीटिंग असिसु लाइबक थीबने प्रेसिडेंट रूल लेंगाक असिना लमदम असिदा थोकलिबा इरांग असिगा मरी लैनाना कंक्रीट रोड मैप अमा पुथोक्तुना लमदम असिदा इंग तप्पा हंजिलकनबा थौसिल थौरांग लौखटपगी ममी उदे हाइके Central government should not underestimate the people of Manipur. Lamdam sigi proja singse masi yamna pikna amasung yamna usit thawaidana aikoi gi proja singse thambi basi lali masi aikoi sab manaba citizen na moina honor to wigidabani maramaduna makoi gi policy adagi makoi gi lack of concrete policy program to restore the peace and the normalcy in the state lenga sida santi hanjalaknaba tawriba mayam singse aikoi supen pende makoi gi asa मखोइदा अखोई मियाम प्रजाना मसुंग नेशनल पॉलिटिकल पार्टी कांग्रेस पार्टी ना मखोइदा थाजब थमदे इमा लेपाक नुंगसिरबा इमा लेबाक नुंगसिबा ngamlaba matamda mikha pondaba mapanggal kanba nungaibा लेबाक ama oiba ngamgani haina DC Bisnupur Puja elangbam nangasi District Administration Bisnupur na sinduna DC Bisnupur ki conference hall da 13th August athoba singi ningsing numit Patrons Day ki thoram da haikre district level officer singna saruk yaduna pangthokhiba thoram aduda लैखिद्रबा अथौबा बेटी कैंडिडेट पावना ब्रजवासी अमदे थंगाल जनरल की फोटोदा लैसु कत्तुना इकाई खुमनबुटके DC बिष्णुपुर पूजा एलांगबम न मखाताना ngasi मणिपुर न नुंगाइना अमदे निंगतमना लैबा ngamlibase अथौबा सिंगी थवाइना आइखोई गिदमक कथोक पिखिबा थवाई अदुगी मपाननी हाइखि 21st century the susigi same spirit of sacrifice same spirit of bravery mayam gi damakta koina kari kathok pangamge koina kari he na honna bangamge na isa isa da ningsangaga ngasigi patriots day se koi punna commemorate taminasi aduga thauba singuli singaga moi gi su spirit to koi isa isa na ngamjanaba na mayam punna honna minase District Administration Thobal na susinduna Patrons Day ki thoram ngasi Thobal DC complex da leba counting hall da pangthokre beटी candidate amade thangal general gi mitamda hai lai katuna ikai khunabutke DC hana kamaina lising machani pal marbutra mathoi Anglo Manipur war aduda aikoi gi athauba thangal general beटी candidate amade shakhang haudraba athauba kaya aduna marei baki ning tambangak nanabagi damak thauna phana thawai thakhi makoi gi thauna pharaba maring jail adu ngasi gi mirol asina sumatau tamduna irei bak punungsiba amade irei bak ki damak kathok pangamba athauba sing adu gi thauna adu nauhonana ningsingduna matau tamsi haiki Once again, we will continue to keep the spirit of bravery and patriotism, and let us move forward with this spirit to rebuild ourselves, to recommit ourselves, to safeguard the sovereignty of our state and also our district. District Administration Chandel na sinduna chamaga kuntra marik suba thoba singi numit palan thoram DC Chandel gi office complex da leba mini secretariat ke multipurpose hall da pangthokre thoram atuda deputy commissioner Chandel Laishram Nandakumar na luchingduna beटी candidate amade thangal general gi photo da hailai katpaga loinana Nipan suba Manipur Rifles ke personnel singna gun salute piduna ikai khumnabutke
All Manipur United Club Organization Amuko Amade Thangmaiban United Club Anina Kusham Naduna List Jamaga Kuntra Maria Suba Patrus De Thoram Pangtokre Amade Patrus De Pangtok Libasi Ngasigi Kunai Asida Ladiba Amade Tungda Lakada Mirol Sinda Irei Pak Iram Dam Nungshibagi Tona Lingjel Leina Hingna Bagi Amade Mating Leba Kunai Amalaina Papandam the Pangtok Panihana Amukogi President Nando Luang Pongtokre Thangmaiban Cherau Chingda Leba Atoba Singi Kubam the Pangtok Kibatora Maduda Amukogi Atai Topuba Sing, Amukoga Chatmi Nariba, Lup Sing Yauna, Mitay Pangal, Ichil Inau Sing Susarugyaki. Taurunga Mari Lenana, Miam na Cherau Sing the Leba, Atoba Marigi Mitamda, Hairang Lerang Katuna, Ikai Kunabutki, Nando Luang Namakatana, Kanagumba Karana Hai, Anglo Manipuri, War Aduda, Atoba Sing Aduna, Maitirani Kangna, Lanting Nakibani, Hairibasi, Mahaki Oinadi Yaningde, Kongjonggi Lapamda, British Single Lanting Nakibadu, Aikoi, Imale Bakidamak Tawai Katlabasu Yare, Haiba Wakalon Aduda, Lanting Nakibane, Ipai Pusing Aduna, Kathok Lambat Tona Adu, Ngasi Ladiba Amade, Tungda Lakadaba Singna Kaupam Tokte, Mika Pondana Hinge Hairabade, Ipa Ipu Sing Aduki Tona Lingjel Sing Adu, Kudung Induna Jatpam to Ihaiki. Aikoi Irei Park in the Maka Tabak Tawam Changi, Aikoi Irei Park in the Maka Kanbam Changi, Aikoi Na Aikoigi, Puari Masak Kangaga, Isani Satona Hapsabam Changi, Aikoigi Lady Bating Park to the Chinchina, Aikoi the Kari Kari Hari Si, Aikoi Nana Babsangi. Chumagi Sahi Yamagi, Kumon Kumjama Laga, 13 August Laga, 23 April Laga, Nataka Tongan Ba, 12 December Akogi, Nepila and Single Laga, the minute to the Ninsingaga, Akoya Tabak to one of the Kanaroy. Manipur University Students Union Lisingani Kungamari Kungamangana Sinduna Jamaga Kuntramari Suba Patrus Degi Thoram Galoinana Inter-College Amasung University Level Patriotic Song Competition Gi Thoram Manipur University Ki Auditorium da Pangtokre Thoramaduda Manipur University Ki Vice Chancellor Professor Naurem Lokendra na Athauba Pirti Candidate Thangal General Amasung Pauna Brajabasi Mapamda Hailai Katuna Amade Thang Tagi Shilut Piduna Ikai Kunabutke Thoram Aduki Manung Chana Competitor Kayana Saruk Yatuna Inter-College and University Level Patriotic Song Competition Amasu Pangtoke Thoram Aduda Musugi General Secretary Saikom Sanjuna Aikoigi Athauba Ipaipu Sing Aduna Manipur Gidamak Lauram Bathaudang Sing Ngasigi Mirol Natung Induna Chatnaba Pandamda Thoram Asi Pangtokpani Haiki. Athauba Singna Imalibaki the Makta, Tawaina Ponta, Pikraba Athauba Sing do not set Piramba, Makoina Manglamba, Manglan Sing, Makoina Sagalamba. Ning Tamba Manipurama, Mika Pondaba Manipur, Amagi Manglan Dong, Sigi Kunai, Sida Makoina Tambiram Riva, Lausing Kayado, Amukna Hona and Sing Duna, Imalebaki the Makta, Zapmanana, let me see Aduga, Ing Sipa Manipur, Kunaima, or Minasi Havaki Pandam, Nasi Manipur University student Unen Musuna, and Sigi Toramus in Javan. Puna Tingnaminaba, Ngamdaba Asina, Aikogi Kwaidagi Jawa Ason Bani Haina, Lamlai Kendrick MLA, KS Ibom Jana, BJP Kurai Mandal Sintuna. Tarahumdo Shuba August Patrus Dega Mari Lainana Kurai Popular High School da Pangtokiba First State Level Open Patriotic Song Competition Haudopagi Thoram the High Cray Thoram Adu the Kurai Kendriki MLA Lesang Them Susindro Susaryaki MLA Ibom Chana Makatana Mapandagi Changlakpa Mitop Singna Lamdamasi Tugaina Buhonarakpa Tingna Buhonarubadagi Achauba Charang Nabagi Taudok Amathorakli Oirakliba Pibam Asi Punna Tingnaminabagi Mahutta Mana Taubani Makoina Taubani Haiduna Nakal the Taidok na Lairaga Langi Kudong Chabalauraga Politics Tauduna Laibadagi Ichum Chumna BJP Lengak Aran Batahan Bani Haike Isi mina ko awabag ng muli sauri mo mito na mana tholi ni aduna tholi ni adara tholi any government na jergosu adu mo photo pa ko sindi kholo ko lai gene madugi kholo ta government dugi lokot ko action lokot ko pa adu ratani adu sumo kulung ji so to phone na ko amadi pithibhi da bi malai ba am holai te MLA Lesang Them Susindrona Haujik Su NRC Chana Handuna Mitop Khandok Naba Thorang Taurakli Center Amadi State Lengangna Aphaba Kaya Taurabadu Miyamgi Aphaba Amata Tauramdaba Party Amana Miyamgi Waraba Matamda Minungsi Chauba Saduna Lana Lamching Duna Pukibani Haiki Congress Taudiba BJP Tauriba
मोइनदि हायरमनि अखोइदि नसी वारिसे तुंगी मिरोलसिंदा तुंगा लाकदो मिरोलसिंदा क्या नुंगाइगदगेसिदि महौसाने अखोइदि नसी युम अमा साबो मतमदा ना वाबा ताबनि फुन फोबा ताबनि लेखोन फोबा ताबनि अदो युमदो साबो लोरकांदा मदुदा लैबा मिदुना नुंगाइगदबदो अदो अखोइदि अखोइ अवाबदि खल्लगा पनादा नामसे मसे आइदि लांगनीना आई खंजरी Manipur People's Party na susinduna lamboi khongnang khongda leiba imoinu sanglenda lamdam asida leiba CSO sing nupi lup sing yauna MPP gi thomi kaya ga loinana pangthokre thaurom ga mari leinana athauba Tikendrajit Pauna Brajabasi amadi Thangal General gi photo da leisu katuna ikai khumna bu utke thauramatuda Manipur People's Party gi President S Brojen yauna CSO gi thaupuba kaya na saruk yakhe Wangang loi kaya na thauramatuda Manipur asi maitai khaktana khundaba lam ama oibe yaroi lamdam asida khundaminariba phuruk khudimak nungsi chanana konsinba ngamlaba matamdata iramdam asi ingtappa chaukhatpa khunai ama oiba ngamgani apunbagi wakhalonda regional party mapangal kalhanba mathau tai haina phongdoknaki Manipur People's Party ki President S Brojena lamdamasida iramdam gi oiba regional political party ama semgatuna maromdom laingak jaraba matamdata lamdam asida thokliba irang asigi waroisin purakpa ngamgani haibase Manipur People's Party gi thajabani haike Manipur da sahi tere kuntakpa adrugi British na khogi mariba kanjana bahona bada makhogi mataka la na hat ki basugumba adrugi amu sahi ani helaba illegal immigrant mayam na khoida piri sapu mayam singa ker gadi khoina khogi lamdam sigi lenga resident party na nga gadi masi khara makhai di sapa gade je MPP gi thajabani aduna mayam na athobu singi ningsing siga mari leina mayam na Manipur da masagi marom dol lenga sabiya ba resident party si mapung bana Manipur miyam gi thabak tobung na manbiu na appeal tokjer Jumnadagi politics tauba jumna khaktagi lebaki thabak taubada natana thamoi singna thabak tauduna lebaki karigumba khara tauram si haina RPI athwale Manipur State Committee ge working president Haridas nangasi RPI athwale Manipur State Committee RPI youth amadi ima chamaga nipan na punduna athauba singi numit kamari leinana Kaishampat junction da leba RPI ge office ta pangthoki ba haika lekat tamduna ikai khumnaba utkibaga mari leinana Wapamasi Pongdoke. Mahanamakatana Hauziki Mirolna Jumnadagi politics tauba Jumnadagi Lebaki Tabak Taubada Natana Tamoi Shingna Tabak Tauduna Puna Hona Minasi Manipur Imagi Damakta Karigumba Kara Tauna Hona Si Haiki. Jumnadagi Lebaki Tabak Taubada Natana Tamoy the Ship Pamagarana Imalevaki the Mustawakam Kanda. Apapa yakaba nuaiba urona with a makta equipment isoda equipment minaraga nadayatava amadita vogum java imaleva gidamukta taibung punagi amadi imaleva manipuri the karium khatan tavum ba in a bio haidana almighty integrated soda koi currency real Hidaba Lisi Korean Doriba as a Tangal measure amadi beating and the data Pirang Ruina. Thauramadu Saru Yakiba RPI youth ke President Sital Oinamna Manipur ki integrity thugainaba machet tanaba honariba sing punna thekna minasi amade iraipak nungsiba ki ihulda aikoi punna changsin si haiki Mikuk putumak ungja putumak nungti gi aikoi si athobu sing dugi masa masuni habi wakhan ga loinana aikoi gi pai pu sing adu aikoi ne ishormak ne khana latlagadi aikoi gi marakta Singship has a labor Nungshinadriba, I queen and a seat, Hona, Mangtapugum Toribasi, Mangtaroi, Irepak, Prukitamaka, Katupanga have a simaga, Hamzaki. Mayang Impal the Leba and Tomcho Higher Secondary School gi teaching staff, non-teaching staff amadi, Mahiroi Singh Yauna Patrice de Thoram, Mayang Impal the Leba, Kuman Multipurpose Hall da School Asigi Mahiroi Singna, School Song Shaktuna, Thoram Hogdupagaloinana, Atoba Singh da Saitaba Serenkea Su Kudol Tamki, Thoramadu da MLA Konkam, Robindro Naluchingduna, Atoba, Thangal General, Jubraz Bir Tikendrajit ki photo da Laishu Katuna Ikai Kumnabutki, MLA Konkam Robindro na
अथौबा सिंगी थौना मरिंगजेल अदो ngasigi mirol na sumatau tamduna ireibak punungsiba amadi ireibak kidamak kathokpa ngamba athauba sing adugi thona adu nauhona na ningsinghali haiki लेकिन इस्लामिक होइगरा क्रिश्चियनिटी होइगरा हिंदुइज्म होइगरा एनी कम्युनिटी लेडी मैम से मसा मसा की वाखन मानब सेमगा समाज से चापटनबा नुंगाइनबा सोसाइटी से चापटनबा सेम नुआदनेबा ngasi चाव सेम गिबा सोसाइटी मैम दो चापटनबा सेम गिबा दो ngasi amaga amaga unjenarga khannari ga university Kaisampat Lemazam Lekaige Ngangom Mamatana Achangba Senpam Sing Putoktuna Tangjing Shindam Sanglan Relief Camp Committee Amade Imagi Mairagi Thomising Sinduna Moirang the Leba Tangjing Shindam Sanglan Relief Camp Ta Chamaga Kuntramari Suba Batters Degi Thoram Pangtokre Thoram Atuda Lebak a singing Ning Tambagi Damak Tawaina Pontapi Kraba Athoba Tikandrajet Tangal General Amade Pauna Brazabasi Poto the Lay Shukatuna Ikai Kumdabutke Tauramasi Sarukama Oina, Moirangi Akoipata Labor Relief Camp the Ladiba, Class 1 the 8 Fawagi Manung the Labor, Mahirui Singi Oiba, Labakning by Shayamadi Sereng, Jangdam Nabasu, Pangtoki, Mako Matang Taraba Singda, Lupalishing Ama, Lupa Chatret, Amade, Chamangagi, Manapiki, Amade, Consolation Prize Oina, Notebook, Pencil Amade, Kolom the Chingba Supituna Angang Singbo Punging Tokatki. Irabot Observation Committee Irengbam na susinduna Athoba Singi Numit August Taraga Humdoi Irengbam Kangjebung Community Hall da School gi Mahiroi Sing Oja Sing Amade Kungang adu ki miyam na sarukiyatu na pangthokre Athoba lai khidraba Bir Tikendra Je Thangal General Amade Pauna Brajavasi ki photo da lai shukatu na pangthokki betorum aduda Irabot Observation Committee Irengbam ki Founder Secretary Irengbam Sobat Chandra na haikibada Athoba Singi Numit kayarak laklabaso aikoina Imale Pak Amadi Aikogi Pongna Pam Lamdam Nungshiba Ngamdrabade Athoba Singi Numit Pangtokpagi Kanaba Pangroi Haiki Jamaga Kuntramari Suba Athoba Singi Ningsing Numit Impal West District Manung Chanba Tera Sapam Lerektasu BJP Pasoi Mandal na Sinduna Pasoi Kendra Oina Pangtokre. Thorum Adu the Pasoi Kendra MLAS Kunjaki Shurna Luchingduna, Bir Tikendra Je, Thangal General Amadi Pauna, Brajabasi Yauna, Iram the Manipur Bukanabagi Damak Tawai Kat Kraba, Tauna Paraba Athoba Singi Potoda, Laishu Katuna Ikai Kundabutki, MLA Kunjaki Shurna, Iram the Masibu Amata Oina Punsinba, Ingna Chikna, Nungshi Chanana Laiba Amade, Chokot Pamaikai Romda, Changsinba Lamdam Ama, Ohelasi Haiki. Mama Lebak in Octa, she Bakitana, Lanting Nava, Aduga Hanbana, but Honangul, Moya example, Adokoi, Manipuri Leba, Punamoyam Choktoka, Shumba, Puna Topasing Shin Lakasida, Amatoina, Punzana, Imalebak Manipursa, Outang the Ing the Signal Leva, Duga, each lane Himba, Adumba Kugi, Imalebak Manipuramo, or Nava, the shore of Jambi, or snow. Jamaga Kuntramari Suba Petras Degi Thoram Kundrak Pam Public School the Su Pangtokre. Jamna Pangtoki Betoram Aduda School Asigi Oja Amadi Mahiroi Kiana Sarukiatuna Athoba Singbuning Shingduna. Tangal General Amadi Bir Tikendrazit Kima Pamda Leishu Katuna Ikai Kunabutki. Athoba Singi Ningsing Thoronga Mari Lenana Arambai Tengol 33 Unit Moirang na Konbagi Akoibada Unit Asigi Tengoloi Shingna Lam Tu Sit Sengkre Lam Sit Sengbado Tidim Rota Ngangkalawai Electricity Colony Dagi Horaga Trong Laubi Shangairo Pauba Kumbi Road Maike Ki Oina Thoya Pauba Amadi Moirang Municipal Council Gi Akoibagi Manung Daleba Main Road Chingin Nak Get Ki Songjil Liba Napi Sing Sengdoki Tengoloi Amana Ngasigi Lam Sit Seng Asina, Layoi Kraba Athoba Sing Aduna Pamjaraba Wakalon Sing Aduda Karadang Oirabasu, Tung Inba Ngamnaba Haiba Wakalon Aduda Pangtokpani Haiki. Patho Kurongan Bagi Miyang Wakada, Kogi Manipur Pumbagi Waina, Kogi Lam Tu Sit Chengba, 1 day social work, Kim Seko Pangtok Sabini, the Koi Moirang, 33 unit Ki Waina, 33 unit Moirang na Koliba Jagasing, Maruina, Kogi Sida, Romobi May, Yoromdai, Haromdana Kogi, Moirang Kukilaboni Makasing, and Popor Moirang Manungi Bazar Lampai, Levin Siakoi, Aram by Tengo 33 unit Kishin Laws in a Koship, Torom Seko Pangtok Sabini.
Patriots Day gi thoram ngasi thamna pokpi Youth Workers Club Moirang thamna pokpi na susinduna club asida pangthokre thoram aduda athauba leibak ningba sing club asigi leikidraba founder member sing amadi Chathariba irang asida kuki singna chatharakiba attack ta nongmaina panduna leikidraba Moirang thamna pokpi dagi pebam deban gi maphamdasu leisu katuna ikai khumna botke Jamaga Kuntramari Suba Athoba Singi Ningsing Numit Kamari Lainana Information Service Television Network ISTV gi office ta Birti Kendrajit Amade Thangal General gi photo da ISTV Network asigi president Laitan Them Tombi na Luchingduna Hailai Katuna Ikai Khumna Bot Kre Ngasigi Laikatpagi Thoram Aduda Network asigi Secretary Executive Member Sing Amade Staff Sing Su Sarugyaki Federal Students Organization Kanglai Park Pesok Mayai Luisangi Miteng Makada Kakching District Council na Sinduna Jamaga Kuntramari Suba Patriots Day Thoram Kakching Kunau Bright Career Academy School Umathel da Pangthokre Thoramadu da Angom Sanjoy Founder BCA Sanjit Angomcha Salam Manglemcha Maitei Headmaster BCA Amarjit Luang Commander Arambai Tengol Unit 59 Amade Surjit Sarang Them President Pesok Kedishina Saruk Yaki Thoram Asigamari Lenana Saruk Yaba Lakpa Mioi Chamri Rom Henbada Pesoki Maikedagi Uchara Amasu Kudol Tamki Loinana Puariga Sagonana Laklaba Tang Tagi Togal Kayasu Thoram Asida Utki Pesokna Asigumba Aso Atauba Singi Ningsing Numit Asibo Hena Lumna Lauri Bagi Maram Asi Singthabata watlagadaba athauba singna utkiba mathauna maringjel amadi mama leibak kidamak kathok pangambagi wakalon asibu ikai khumnabaga loinana thoram asibu lumna lobani haiki Patriotic Writers Forum Manipurna Patriots Day Athoba Singi Numit ki thoram ngasi Kaishampata Leba State Central Library Imphal gi auditorium da pangthokre Layoi khraba lamdam asigi paipu singi mafam da haikal lekat tamduna ikai khumnaba utpa amade lamdam asigi aibi chamaromna leipak ningba sareng sing pathokpana mapung oiba thoram oikhiba ngasigi thoram aduda PAWF Manipur gi former president Yes School Khwairakpamna athoiba mithung amade Forum gi President Nauribam Khambaluang Loinana Forum gi former President Singh Thauchom Chandra Saubam Tombaluang na akanaba mitung sing oina sarugyaki Sahitya Academy Awardee Sarachan Thiamna Saidin Mapu oina Thorum aduda sarugyaki NPP Kurai Block na sponsor Tauraga All Manipur Matamisai Kanglup na Sinduna Kurai Thongam Lekai Daleba Kurai Kala Vidya Bhavandaba Patriots Day gi thoram pangthokre Ahanba State Level Open Patriotic Song Competition Lisingani Kungamanga thoram aduda NPP Manipur State ki General Secretary Laitonjam Jayanandana Luchingduna Thangal General Amadi Jubraj Tikendrajit ki Ningsing Saktam da Sarugyaki Singna Laishu Katuna ikai khumna butki Laitonjam Jayanandana ngasi Manipur gi oiriba phiba masidasu ipai puna thambiramba aikhoigi I tongda yaujaraba patriotism nationalism mareibak ningjaba nungsijaba ki ihol ase mafam matam chana sizinaba mathau tarakli Lisingani kunga humdoi gi me ahumdagi thorakkiba thaudok sing
ningsingba khak natana madudagi aikoina para oihoraga mang thana chatkadaba lambi aikoina thirasi haiki ima leibaku thamoi sengda nungsina magi sense of patriotism amasung sense of nationalism ado adubu matang matam tibam sana sisinaraga akoi thengnaba matam oi maramdi hojik manipur na thengnariba situation si amna complex oiba situation oibanina masi akoi yam thamoi sengna sincerely thengnamina daka oi Loktak Khorjai Lop Thanga Amadi Loktak Christian Model High School Moirang Anina Susinduna August 12 Patriots Day Observance ki Thauram Patriotic Poetry Recitation Competition amaga loinana pangthokre Mahiroi Taraganipa na saruk yaduna pangthokiba sairing thiba changdamnaba aduda ahanba ani shuba amadi ahum suba taraba mahiroi singda cash prize single loinana certificate piduna pungning thogatke Consolation prize oina mahiroi manga da cash prize sing certificate amade participant sing da certificate sing piduna pungning thogatke Athauba singi numit kamari lainana Arambai Tengol gi 25 unit ki Tengoloi singna mayai lambi gi Saruk ama oiriba mayang Impal Bengunga Uchiwaga tainaba mafamdagi Hengunda leiba oil pump mapa phauba Jarakna kilometer mangamuk sangba lambi asi semjin kre miyam na lambi chatpa nungai na ba lambi semjin bani hairi Menot sengi bajigi maroi ba pandam di akoi mai lambi si fikpagi mathakta akoi gi lambi sing asigi akoi bada hujaliba nak yeta hujaliba napi sing ajina akoi masidagi lin kang tholakpa duna lambi pikpa na marmor kanda gari accident tukpugi sang akoi gi wanglakpa aduga porhol leiriba sing ase masida jo khudong thiba thodok sing ji mamang da thokhibane masi khara semjilaga akoi nangamba thakta semjilaga akoi khudong thiba je khara da urju handana na bai na hona jaban Numit asigi mari lainana AT Unit 38 ki Kaisam Thongtu Hyang Thangi Commander oiriba Romeo Chongtham na luchingduna phibam phatraba mayai lambi gi pothole sing ngasi menba gi thabak Tengoloi singa loinana mapung phana pangthokre hairi amade athauba singi ningsing numit asida irei chapumba gi thamoida imale bakpu nungsiba amade imagi damak thawai pamuba leitana yaifana bhotna baga loinana kathokpagi pandam da wasak lauminaki Director SCERT ki meeting makada Diet Impal West na sinduna Maraybak ningba thauba singi nume DM campus ta leiba Diet Impal West ta pangthokre thauramadu da saruk yakiba singna Maraybak ningba athauba BRT candidate amade Thangal General ki photo da lei shukatuna ikai khumna bodki Kwakatel Airport Rotaleba Children's Ideal High School na sintuna Maraybak ningba athauba singi numit pangthokre thauramadu da saruk yakiba singna BRT candidate amade Thangal General ki photo da lei shukatuna ikai khumna bodki Athauba singi ningsing numit kamari lainana ngasi August 13 na lakpada Arambai Tengol gi luching Purel Korongan ba khuman gi liching makada Arambai Tengol Alpha QRT Sengmaijin ki commander Kaisam Risikantaga Tengoloi singaloinana Sengmaijin bazar dagi hauraga Sengmaijin mamang lekai phauba lambi sengba ki thabak pangthokre ima lepa ki damak thawaina pontha pikiba athauba sing adu aikoina ningsing duna leire ima lebak ngaknaba ki damak matam chupada sem saduna haina commander na haiki lam tu semagi thom tu je maruina ekoi ki atho bajingi thawaina pontha pi giba aduma thatna ga samai lenan tu jabani ekoi lam tu ngasi sengari si samajin bazar manak tagina samajin mamang le kai pha pa sengari pani adu atu to pale club khresu dum koi sengjai Manipuri Welfare Society Arunachal Pradesh na chamaga kunthamari suba Patriots Day ga mari leinana pibagi thoram ama Itanagar da leiba Ramakrishna Hospital da pangthokre Give Blood Save Life haiba theme da athauba singi mafam da kathokpa pibagi thoram aduda NDRF ke personnel sing Naris ki mahiroi amade Manipuri Welfare Society Arunachal Pradesh ki member sing yauna bunna mahiroi yankhairom na dan tauki Athauba singi ningsing numit asida sanamahi lining lob amadi CRPF Meitei Sports Team na Delhi ki Jaroda Kalan
Zaroda Kalanda Athoba Singing Numit Pangtokre, Kanglai Park, Manipurda, Ing Tappa, Nungaya Papa Oidersanu Haina, Taibang Mapuki Mapamda, Tony Krehaidi. Athoba Singing Numit Kamari Lainana, Chanura, Lam Chinglel, Kanglai Park Sial Kena, Directorate of Environment and Climate Change Kakusam Naduna, Hangang Ching the Leba, Ibudo Margin, Laipam Lengi Akoibada, Ukaya Thakre, Uthaba to the Sial Kegi Chanura, Sing Amadi Tongan Tongan Basies or Singiluching Bakayana Sargyake, Janura Lam Chinglen. Kanglai Paki President Chingshubam Pakpi Chanuna Athoba Singing Numit Asida Makoi na Tungi Mirol Gidama Katok Lambasing Ngasigi Mirol na Ningsingduna Makoi Gitung Induna Apaba Kunai Sengot Pagi Wakalonda Ngasi Ibudo Marjingi Kubam Asida Tony Bagaloinana Laipamlen Asigi Akoi Bada Upal Wapal Sing Tabani Haike Ilakpiriba Ima Ibel Amadi Mudo Masai Koingi Committee Singa Loinana Taminazariba, Hirang Rangasi, Aina Hajabadi, Akodi Taramaga, Sakigadoini, Laiba Missing Jina, Yangshan Bidona, Mapung Pana, Haipale Palasi, Marik Jumanba, Mambio Hibasimasu Tamzage. Peace and Integrity Committee Kiamgai Amasung Kiamgai Apun Banupi Chauka Torang Lupna Puna Sinduna, Jamaga Kuntramari Suba Peters Degi Toram Ibudau Kagemba Macha Ibungo Laibung Kiamgai da Pangtokre, Athoba Singimapamda Ikai Kumnabu Utki, Toram Aduda Peace and Integrity Committee Kiamgai ki Convener Chingakam Mega Chandrana, Imaleba Kidamakatokiba Athoba Birti Kendraje, Tangal General Pauna Brajavasi Matik Matona Adu, Ngasigi Mirol Naningsing Duna Mikap Topa Matam Oire Haiki. 13 August matamdugi ipai pusingdo makhona chalambu wakhalon idea Manipur do madu akhoina madu tung lakturiba miron singida akhoina nahongna madu ningsing atanda akhoi tumagumchi mikap thoji akhoi yelong mi puna amaga tokha tonogumchi khola waktausi akhoi apunba Manipur saga pada akhoi myam punjanji aduga akhoi gi pikki kholao akhoi gi one voice one Manipur aba kholao duda akhoi chena ache phajaba thamakanda akhoi punna akhoi saruk yamine hogdrogadi akhoi tungda akhoi amam labi chakini aba famje thamjaraganda akhoi punna saruk yamine sa famna thamjari Imphalis ke Pangai Daleba Saraswati Institute of Management and Paramedical Sciences na Sindunangasi Saraswati College da Patrus de Thoram Pangthokre Thawronggi manung chana Manipur gi ning tambangak na bagidamak thawai katkraba Athoba Singh Jubraj Tikendrajit amadi Thangal General gi mitamda leishu katuna ikai khundabutki 13th August Athoba Singhi Numitna Lakpada the Eastern Mala Evergreen English School KYDC Amasung Kuman Ima Panthoibi Mairaga Kusham Naduna Hairok Part 3 Kumanda Pangthokre Thoram Aduda Athoba Singhi photo the leishu katpagaloinana school asigi pigliba mahiroi singna Laibak Ningba Saireng Nat ki Jagoi amadi Athoi Ehensu Changdamnaki school asigi principal amasung KYDC club ki general secretary Johnny Kumana Athoba Singhi kathokpagi wari sing liduna khanganki Athoba Singhi numit 13th August Patrus Degi Thoram Mahai Laikol Kids Foundation Bisnupurna Susinduna School Adugi Oja Singh Mahiroi Singh na Saruk Yaduna School Aduda Athoba Singhi Numit Pangthokre Mahai Laikol Kids Foundation Bisnupurgi Principal Kumam Phuleswarna Luchingduna Athoba Birti Kendraje Thangal General Amade Pauna Brajabasi gi photo da lei shukatuna ikai kumna botke Mahiroi Singh na thangta natki jagoi amade Imale Pakning bagi isai sakpaga loinana Mayai kaba nisa drug jadana ba punawa saksu lominaki. Sophia English School Thobal Wang Matabada Laibanasu Jamaga Kuntramari Suba Petrus Degi Thoram Ngasi School Asaki Campus ta Mahiroi Singhi Oiba Laibak Ningba Sereng Changdam Naba Amaga Loina na Pangthokre School Asaki Handmaster A.K. Jugesor School Management Committee ki Secretary B. Surchandra Sharma Athoba Jubraj Tikendrajit Amadi Thangal General gi Mapamda Leishu Katuna Hodoki Bathoram Aduda Makong Mathang Tarba Mahiroi Singda Mana Mathum Singh Piduna Pungning Thogatki Patrus Degi Thoram ngasi Wangu Higher Secondary School na susinduna school aduki auditorium da pangthokre Wangu Higher Secondary School gi Mahiroi Singh Oja Singapore na sargyatuna pangthok pathoram aduda Athoba Birti Kendraje Thangal General gi photo da lei shukatuna ikai khumnabutki
Kurai Block Congress Committee Nesu Patrons Degi Thoram Pangthokre, Kurai Sarjoleka Deleba MPCC gi PCC member Oken Athokpang Yum the Pangthok Pathoramatuda, Kurai Block Congress Committee gi President, K. Sana Jauba, District Block Congress Committee gi President, Udabanta Ngangom Yauna Block member Singnasu Saruk Yaduna, Layo Kraba Tangal General Amasung Jubras Tikendra Jikima Pamda Ikai Kumnabutke, MPCC gi PCC member Oken Athokpamna, Lisingama Chanipan Marbutra Mathoida, Malem Gilebak Singmanungda, Thauna Pangalna, Numit Tapanai de Haina Lonariba, Matam Aduki British Lengaki Mayokta, Marebak Majak Tigidama Mika Ponbaki Mahuta, Ning Tamnamiku Kara Hinglaga Sikibana Pai Kanduna, Lap Kiba Thauna. Lairaba Athoba Anigi Mapamda Kurai Block Congress Committee Nasu August Taraga Mari Numit Asina Lakpada Ikai Kumnaba Utpane Ngasi Laihoriba Mirol Singna Athoba Ipaipu Singi Macha Masu Singni Haiba Kangminaraga Apaba Nungaiba Iramda Manipur Ohen Minasi Haiki Hoji Paugi Martana Timberbre Matang Luminasi Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano azab thammo Sigi se next Pm-Istv na section na laksila ka tham khabani ne Dadarang se juhar habaga amta kidrabo asumna mayam na machalbo ngapshan lugum masigi yung masibu asoya ngan ko kada batagi Pm-Istv na ngapseli Pm-Istv juhar habati ngakok na basem bani zarmal technology si na bana concrete ka tok na tinago matamda kapam ng amuk na angle adli Pm-Istv strength is in the quick honglagli ba punsigi lambi sida arai ba chaba yaba makhai sasinari adone hidak langthak kayama sadaba yarakte sasiliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Brake matung da mukan nataram nokchari makhataba pauda lakadaba chahi singda malemgi power by university singda UNACO school asidagi haukiba mahiroi sing changbang ngamnaba angamba thakta honaragani haina UNACO school gi chairman en irabantana phongdokli wafam singa si khongmanda leiba UNACO school da paumi singa unaba amada handakta pangthokiba net exam da manipur gi oina ani suba rank tamai paklaklaba school asidagi haukiba mahiroi khongman John 4 dagi Dinku Raj Sapambo Harau tayamna opagi thoramda phongdokibani school asidagi haukiba Dinku Raj asi lairik laisuda yamna thawai yawba mahiroini ngasi mahangna phanglakliba asi school asigi oja sing mahaki hona jaman amadi parents singi support nani UNACO school gi chairman club haina amalai Hiram Kayada Haitoi Singtoiraba Mahiroi Kayasu Yauba Club Amani Dinkura Sapam Asi Masigi Chairman Club Asigi Ihan Hanba member ne NET exam Asida Dinku Razna Ani Shuba rank Panglakliba Mingchat Asigi Matakta School Asidagi Mahiroi Taret Nipan Mukti State Asigi Merit List Yaurakani Haibagi Tajabagi Chang Wangna Lady School Asidagi Haukiba Class 10 Amadi 12 Ta Chawna Mai Paklaklaba Mahiroi Singna India Gi Maming Lairaba School Amade University Singda admission phangduna mahi tamnari school asidagi haukiba mahiroi sing ase national level da changdamnabada sotha draba mahiroi ayamba oiri adubu mathang chahidadi malemgi power ba Oxford Cambridge MIT Harvard na chingba university da changbang ngamnaba makhoibu sembi sabiba training na chingba UNACO school asigi chairman club na paikhatlagani haiki students are all talented. Parents are also already dedicated committed. What is the madugi mindset, infrastructure, madugi training, madugi exposure to what pane. Madu pira kadi soidana makhi akoi P3 quite phaba education institution da akoi satra singse. Samgi gani tamba phangane akoi thajabale adugi journey do akoi handagi sai nei haurani koi ngasi chairman club ki akoi class 10 11 12 ki satra sing parents sing meeting ko kore hai kare different level of mogi training different level of teaching je akoi introduce torani na mo ready toro madu dikhra high level training so that P3 best of the best university college sangmangam na we want to give this level of training
Nakalamaromda ngasi paugi mifam aduda sarugyakiba NET exam da Manipur gi oina anisuba rank taraklaba Khongman Zone 4 dagi Dinkuraj Sapamna Mahak Yunako School Khongman da KG dagi hauraga class 12 phawba tamlakpani NET exam asi ahanba drop tawrba matung handak apply tawbada anisuba position lorpangam kibani masigi mai pakpagi lambi asi yorakna khonabada school asigi oja singi amade mahaki parents singna chauna support tawbiki hai I Minako the class KG Honum Tanzare, I was a book my papa was a Minako Pazana Matin Pambi, the high second 11 to the I cannot Tiendama one Kibagi, Fish Kazo Pibirpagi as a Tagasa Pizari, Sarah. Adulaga drop the Loredo Biofonda Pazeta, Coachingama, Zahima and Yarga, Nesihanda, Kalakivani. Siza Hospital Langol na Sinduna World Organ Donation Day lisingani kungamangagi thoram answering the call haibatimda hospital asiki auditorium da pangtokre thoram adu the health services ke director Dr. Chambo Golmai NPCB NHM Manipuri State Nodal Officer Dr. K Bikram Deputy Director PHNMC CSMB DHS Government of Manipur Dr. N Sujeta Devi Nachingbana Presidium members sing oina sarugyaki baka loinana atay miyoy kaya su sarugyaki thorum aduga mari lainana Siza Hospital gi MD Dr. KH Palina hauziki matamda organ mathau taba asiga organ donate tobagi chang asiga yamna khenaba laire organ donate tobagi chang wangkhat hanba mathau tai organ donate tobagi chang wangkhat labadi organ leiba yonbagi chang su hantarakani phongdoki da yaur organ sequence siba matam CBC branded habasi amon haloidamni atei organ hingdana leiba ICU da aduda koina PBI si cornea PBI heart PBI lungs PBI liver PBI kidney PBI pancreas PBI skin PBI bone PBI hojikti khudang bawo pinare aduna hari bosida koina kaimukanda masigi sida koi hana tawroktabnina natraga dharmagi restriction mayam leibidai su ormbe akoina masi pithokpusida wakhansida accept tawbugam da haitare on the other hand siraba matung dadi koi mai thadu ini aduga lainung da phunjelini almai tawra mang kidabu sarupudi organ si makhatana atopa mi amata mathai kanba hingdana lehobodo madugi saruptuni Manipur State Livelihood Mission Department of Rural Development and Panchayati Raj Government of Manipur gi makhada nupi singbu semilon phagat hanaba semba village level federation singi manungda ama oriba block mission management unit Moirang city block gi makhada Tronglaubi Tera Khongsangbi gram panchayat ki manungchana Tronglaubi awang lekai da self help group tarana punsinduna semkiba lamjing Maira Village Level Federation Tronglaubi naso August 13 numit Patrons Day Observation Palan Thoram Pangthok Pagaloinana Prize Distribution ki Thoram asi ngasi ibudau Nongpok Ningthau Apanbe Harau Sanglen da Pangthokre Lamjing Maira BLF na Sindur Pangthokiba Thoram aduda Tronglaubi Youth Association ki President Shinam Uttam Kumar Lamjing Maira BLF ki President W Sanathoi amadi TYA ki former President Konsam Brajena Sarugyaki British ki khutta thawai na pontha oikraba athauba beauty candidate amadi Thangal General gi mafamda laisu katuna hodokiba Thoram aduda Manga Suba Bishnupur District Busu Championship lisingani kunga mangada tongan ba wet category da medal loroklaba sanaroi sing amadi coach Laren Mayum Bungcha da cash prize amadi certificate piduna pungning thogke Yaran Bank Tronglaubi na National Handloom Day gamari lainana pangthokiba Painting competition da ahan ba ani shuba made ahum suba taraba sing loinana Council of Higher Secondary Education Manipur loba class 12 ke examination da 17 position tarakraba Tronglaubi dagi George Katrimayum da cash award amadi certificate piduna pungning thogatke Mafam kaya da pangthokna bagum Lakhipur Khuman Club Kashar amasung ibudau Thongnang Thogallup Lakhipur Khumana Sinduna Ibudau Thongnang Lampak Lakhipur Kasar Khumanda Athauba Singi Mapamda Laishu Katuna Jamaga Kuntramari Suba Athauba Singi Ningsing Numit Mapung Phana Pangthokre Thoram aduda Mifam Mapu Oina Lakhipur Khuman Club ki President Ingudam Tarun
amadi thoram aduga mari lainana ingudam Satish Chandra Arambam Gauragopal Khaidem Kanta Takelambam Arun Leishungbam Robindro Arambam Joyshri Leishungbam Ibochau Huirem Nandamohon ingudam Binod Maimom Ajit Arambam Pradeep ingudam Dijendra na chingbana saruk yaki. Manipuri Youth Front of Assam na silaga Morangang Par LP School da Chamaga Kuntramari Suba Patrons Day Thoram Pangthokre. Thoramadu da school asigi head teacher T Riazuddin, MYFA gi President Thangjam Brojan, Sultana Begum, Asalata Singh, Mira Begum, Smeha Uddin na chingbana saruk yakibaga loinana T Shalauddin, Maibam Sabiruddin na wapong kaya thamki. MYFA gi President Thangjam Projena Anglo Manipur Warda Meitei Pangal na Lauram Bataudangi Matangda Wangangki. Roadside Vendor Welfare Association Khwairamban Ima Kaitel na Sinduna Manga Suba Kaitel Temporary Market ta Patrons Day gi Thoram Pangthokre. Thoram aduda Kaitel Phamliba Ima Kayana Thoraktuna Athoba Singi Photo da Mairak Katuna Hailei Katuna ikai kumna bodke. Tungda Association ki President Khedri Tamana ngasi aikoina athoba singi mapamda leishu katuna ikai kumna bod libasi aikoi gi ima leipak puk kanbada thawaina pontha pikhiba sing adubu ikai kumna ba utpane ngasi gi mirol singna athoba singi thongna nauhongna naningsingtuna ima leipak kanbada thawai yawa matam oire haiki. Youth Amateur Welfare Association Singjamai Sangtem Lekai no Sinduna Patrons Day Thorunga Loinana Yawa Meritorious Award Yantokpagi Thoram Yawa Indoor Stadium the Pangthokre. Thoramaduda MLA Yumnam Kem Chana Luchingduna Athoba Singi Photo da Hailei Katuna Ikai Kumna Budke. Thoramaduda Leibak Ningbada Yumpam Oiba Saireng Thiba Changdam Naba Pangthoke. Mark Wang na Pangduna Pastor Club Mahiro Sing the Award Sing Piduna Pung Togke Amade MLA Yunam Kem Chana Asingumba Numit Asida Award Piba Asina Mahiroi Singda Hiana Paba Ohelagani Haiki. Kanagumba Amagi future da Magi life to Yamama Pumana satisfaction in such a high priority Samsona Pigi humanity Amadi Pigi Kayani positive attitude see Kangapada Athoba Singi Ningsing Numit Kamari Lainana National Medico Organization Manipur State Branch ki Joint Secretary Dr. Nongdamba Konjengbam Naluchingduna Berti Candidate Swastha Seva Yatra Kamari Lainana Lemna Laing Baki Camp Pangthokre. Lising Machanipan Marbutra Mathoigi Anglo Manipur Warda Thawaina Ponthapi Kraba Athoba Sing Tikandrazit Amade Tangal General Buning Singdunangasi Manipur Amade Manipuri Singna Kundariba Mapalam Sing Yauna Pangtok Nariba August 13 Athoba Singi Numit Kamari Lainana Ngasi Khangabokta Run for Unity and Patriotism Haiba Pandamda Mini Marathon Pangtokre. Punmin Naba Group Khangabok Haina Mingthonba WhatsApp Group na Sinduna Pangthokiba Run for Unity and Patriotism Haiba Mini Marathon Ado Khongjom War Memorial Gate Tagi Lam Tharaklaba Matung Khangabok Part 2 da leba Ikop Ningthau Laibungda Lamthungpham Oike Lamjeloi Marbutra Mapana Saruk Yaduna Chen Kiba Marathon Aduda Yaripok Lai Manaidagi Muhammad Rahis Khan Kiruna Ahanba Yaripok Tagi Laukrakpam Yohenbana Nishubamadi Shinam Romeo na Ahum Subatake Consolation gi Managi Damak Lamjeloi Tarakamanga Khanke Lamthungpham Yorak Laba Lamjeloi Sing Adu Khangabok SC MLA Okram Surjakumar na Taramna Okibaga Loinana Athoba Singi Photo da Leishu Katuna Ikai Kumnaba Utladuna Lamjeloi Singda Manamathum Singsu Yenthoke Delar Academy of Fashion Haina Koba Fashion Designing gi Education Center Mathobal Okram Daleba Thobal Fire Brigade Building ki Manakta MLA Okram Surjakumar Hangdokre MLA O Surjakumar na Fashion Designing gi Lamda Thobal Makaida Ahan Bo Oina Hangdokriba Asigumba Academy asi Mipung Khuding na Pungning Thogat Patangai Fade Lam asida Pamjaba Mioi Kaya Amada Chauna Kanaba Piba Ngamgani Masina Manipur da Thokriba Irang Asina Iramdam Asiki Economy asi Kham Thengna Lekha Tare Asigumlaba Matam Asida Aikoigi Naha Oiriba Entrepreneur Sing Asina Mana Pamba Mawongda
होनरक्लिबा असिमक यामना चाउथोकजनिंगाइनि हेन फबा एंटरप्रेन्योर कया थोरकपा ओइरसनु हाइखि इंस्टीट्यूट असिना अफबदा पुरकपा मणिपुर एंटरप्रेन्योर अफाव मसिगी लाइन से हाइबे तारे अफाव एंटरप्रेन्योर मैम पुथोप नंबसुनो मणिपुर की सोथरब मागे सोथरब इकोनॉमी से मसिदा खितंग अपलिफ्ट तौब मसिदा खितंग मखोय आशा होप पीब ओइबो Differently able angang singsu soidana mahai masing tambang ngamnabagi pandamda Technopal district ki manung dalaiba chahi tarutagi taraga nipan phawbagi children with special needs singi mega identification assessment camp amangasi More Higher Secondary School da pangthokre children with special needs ki angang kharadasu H amadi assistive device sing yenthokre new education policy lisingani kun Through the Akhil Bharatiya Shaksha Samagam ge Manga Suba anniversary ke mari lainana Chayol amachupna pangthokiba children with special needs singi mega identification assessment and H and devising yantokpagi saruk ama oina district project officer Samagra Shiksha zonal education officer Technopal na composite regional center Imphal district health society Technopal ge Rashtriya Bal Swasthya कार्यक्रम RBSAG District Disability Rehabilitation Center Technopal amade Artificial Limbs Manufacturing Corporation of India Regional Marketing Center Guwahati ka punna sinduna pangthokibane Intervention of Integrated Education for Disabled Children amade Inclusive Education for Disabled at Secondary Stage ki makhada pangthokiba camp adu Technopal District ki oina mafam anida pangthoki Ngasigi camp aduda tongan ba differently able oiraba angang chamaga ahumna saruk yake makatana su yentoki gani haina samagra shiksha Technopal gi IED gi district coordinator Lanu Pinky Aimolna phongtoraki Manipur kaiba yaroi karigumbada kaiba gi phibam laklabadi Manipur gi damak hana lepkani haina pasoi kendra gi MLA Sapam Kunjakishore na phongdokli wafamasi lebak asigi Independence Day gi mangoinana BJP pasoi mandal na sindona pasoi kendra asigi oina pangthokiba tiranga rally ki thoramda phongdokibane ngarang lamlai kendra gi MLA KS Ibomchana Manipur da leiriba BJP amasung MLA sing ase India gi damaktani amasung state asigi damaktani karigumbada state asigi miyamda amadi state asida sokadaba adu tawraklabadi kana oiragasu Prime Minister Modi na oiragasu hairakpada yaroi haina phongdokiba wafam ga mari leinana center da yadaba wafam BJP MLA singi marakta leirabara haina paumi singna hangba wahangi paukum piraduna BJP ki MLA amana phongdokiba wafam adu center na Manipur kaina ba thabak amata tawrakloi haibagi jab jaba thajaba thamduna positive attitude ta oigani masida lanna chatnabagi wafam leite isamaksu apunba Manipur amagi damakta de hana lepkani haina phongdokladuna tiranga rally ki matangda MLA na makhatana Indiana British ki makhutagi ningkha tamlaba matung lisang sina pangthoktuna lakliba leibak asigi ningkha tambagi palan thoromgi manung chana tiranga rally asida sar yabangamba ase nungaiba phawi leibak asina ning tamba phanglaba matung malem gi oina chawkhatpa leibak singi manungda mari suba mafam da leiba ngamle state asida leiriba tangdu leita da phibam asisu athubada mahausa gi phibam da hanjilakpa oisanu hairaduna MLA na Manipur da leiriba yellow puruk puding magnasu amata oina punduna nungsi chana na hingminaba chawkhatpa lamdam ama ohenna bhona minasi haina appeal tawki Honorable Prime Minister gi wana taba anybody in the world haita akoi gi male paksibu solagadi politics ko lakani male bang na hangin hajiribo Malay Baxi the Quidi, number one ever. No compromise with the honorable don't have it to good intention and hybrid lobby. Kanata Singapore boy, the wood of Aishang Antiris. Aisha Pondoxeris and Aisha Masi expression upon the reason under any circumstances, Manipur, Kaibi Aroy, Kaira Gadi, anywhere in the world labor in Abu token. It is the labor force and then Kaibagi, Sanctum Logati, Kaibi, Set, Hangadi, Kaibagi, Kongtang Lokalagadi Madu. Politics token we'll go to the people.
Lilong Horebi College, Lilongi Department of Manipuri, Department of English, Department of History, IQSC amadi LSCSU na sinduna Patriots Day celebration gi thoram ngasi state level inter college recitation competition amaga loina na college asiki multipurpose hall da pangthokre irei paki damak aikoi haiba theme da pangthokiba thoram aduda Beatrice Andrejit amadi Thangal General gi mitam da miyam na hailai katuna ikai khumna butki Wangkai Ningtem Pukri Mapal Dalaiba Bibigyor Institute of Management and Information Technology na Technology da tamlamba laikhidraba gurumayum Ashish Sharma gi mingda mahaki mung manung na sponsor tawduna Institute asigi BBA gi makok mathang tarba mahiroi singda piba mana yenthokpagi thoram pangthokre BBA exam da mark wang na phangba mahiroi sing amade atai mahiroi singda memento pidun ikai khumna butki Akas ki apokpa Rakesh na mahaki machana tamlamba Institute asida mahiroi singbu pung thogat pa oina achamba mana sing asi mahiroi singda imung manung ki maike dagi pibani haiki Wangu Tamphalai Rembi Mungna Association Wangu gi founder member oirambada natana advisor ki thawai supuramba Mungna masana asibu yokhatna ba khona bada chobu thawdang kaya loramba Wangu laifam makhalai kai dalaiba amom pakchau jahi marifu taret na laikhidabada Wangu Tamphalai Rembi Mungna Association Wanguna minute ani tumina leptuna awaba phongbi thoram ngase Wangu laifamda pangthokre Wangkai Ningtem Pukri Mapal dagi Konthauzam Deben amadi Konthauzam Ombi Bijeta ani ki machanupi Konthauzam Devika Rani macha laima school da class 5 tamlibi nupi macha asina China da pangthokiba taranithoi suba Junior Asian Junior Wushu Championship ta Taiji Kwan amadi Taijijan category ani asida silver medal lorktuna India amadi Imalai Pak Manipur gi mingchat purakpada machalai ma school society amadi machalai ma gi members na cash prize amadi khudol pot piduna ikai khumna botkre Loislakpada maroi ba pau amukana pijari Manipur amadi Manipur gi wang madangasi Patriots Day gi thoram pak sana pangthoknari state ki thakta governor na luchingduna ikai khumna botkre Maithirani khangna ireibak iramdam kannaba thawaina pontha pikiba thobasingna thambiramba ireibak iramdam kannaba aikhoi punna lepminasi haina hanagi chief minister and Biren haikre amadi ngasigi thormasina tungi lakadaba generation khudingmakta mama lebak punungsibaki ihulado phawhanba thoramni haina MPCC ki president ke Mega Chandran haikre Hauski oinadi ISTV na pijaba pau matang salujare miyang tabiri basing bomukana kunjari